कुकी मिलिटेंट सिंगना मैतै खुनसिंगदा नोंमै कापसिनदुना लंदारकलिबा सिना मरम ओइरगा मणिपुरगी तोंगान तोंगानबा मफमदा लैरिबा मैरा पाइबी इमा इबेल सिंगना अहिंग नुंगथल नाइदना नुमित खुदिंगी चंगसिलिबा खोंजन कयाबु निंगथिना खंगबा ngamdaba amadi irang asigi waroishin ama ngasi fawba purakpa ngamdaba Chief Minister N Biren luchingba BJP laingak asi miyamna thajadre pendre haiduna ngarang numidang charangpat amadi Nepra company gi apunba maira paibi lupsingna charangpat Nepra lairak mari fangbada CM N Biren amasung BJP Manipur Pradesh ki President A Sarda Devi gi ifisi mai thaduna protest tawkhre Manipur ki ngamkhai kaibe yaroi Biren gi sasan yaningde Manipur da laingak ani thokpa yaroi amadi India sarkar yaningde haiba kholaw kayasu lauduna changsin khiba protest aduda saruk yakhibi kharibam bina kobi amana fongdoklakpada hauzik lamdam asigi nupi oibi kayana lambi sorokta yarektuna lamdam asigi ichai su singbu kannanaba yum mai thakidanaba amadi Manipur bu kannanaba hotnariba asi ubidaba CM Biren gi laingak asi yaningdre Raja Singwabana kam thengle chingi MLA kunbu tongana thamkhrabasu tampaki MLA nifu asibu punna chatminaduna Manipur kannanaba hotnaba ngamdaba CM N Biren gi sasan yaningde Santi purakpa ngamdaba MLA nifu maki mathakta su miyamna khongjang changsingani haiba wafam khongdoklakhi Laitonjam tampharai kobi amana fongdoklakpada ngasi Manipur gi tampaki mafam singda oiriba fibam asi Chief Minister na center gi luchingba singda ningthina paudambi drabara haibagi jingnaba faure Ima Iben Singna Machamasu Mawa Mapuroiba Asonana Pumnamaku Tungoinaram Laga Lamjau Sorokta Tholaktuna Ahing Mungsel Animakta Yarektuna Lairibasi Karigidamakta CM na Makoige Center gi Luchingba Singda Sengna Paudam Dribano Hauzik Oiriba Fibam Asibu Santi Leiba Kobra Ima Iben Singna Hona Zariba Tauriba Kaya Asi Karishu Laitana Kanbagi Maram Karino Pukri da yokpa sanga gumna karishu laitaba khara pijaraga khara pithaklaga thamba yaba Ima Iben Singni haina khanbra hairaduna CM Biren gi lainga si yaningdre pendre haina penda bo wafam sing fongdoklakhi Manipur gi CM gi satsan je koi yaningdre akoi gi tongan tonga ma satsan jatpagi mowong je koi yaningde akoi praja thingje chuki matik wanare nupi angang thingji akoi gi cha thingje kalhonaba Manipur gi kanamgu takhanbada ahing nungsoy batumdana ahing nonga muhunga phongna khuna phamdana ngasi icha thingje adagi mai tharagadra yum kai mai tharagadra haibu wakhan da khoi ngak chen leira khoi praja thingje chuki matik ware thani muki maya laisalakpa da khoi yang ware aduna BJP sarkar je khoi yaningre Biren sarkar yaningre aduna khoi praja na Biren bu ngasi mai tharani akoi makhoi gi matakta MLA ni phu laiba MLA kulama jingi MLA kulama khaido kharaga jo MLA ni phu je ware lawminaraga praja je ngakpi sembirakta ga de khoi praja na makhoi gi matakta akoi akan ba khongjang changchalagane अखोई की लेंगा गसिना अखोई की दिल्ली दा मकोक मरु वरिबा प्राइम मिनिस्टर दा करीदा वारी जे अखोई की मणिपुर की इरांग असे कमाई तोरगा तंगदु लैताना लैगदगे कमाई तोरगा सॉल्व तोगदगे हाइबसी अखोई लेंगा की मपु वरिबा अखोई की चीफ मिनिस्टर अखोई की एन बिरेन अखोई की मपा अखोई की इमा इपा सदिबा मपी मपा वरिबा महाकना अखोई की प्रजा सिबु मैतै की अखोई खुनाई अखोई की ग्रुप सिबु कैसु लैताना खनबगी दमक्तरा अदे माना कई दमक्ता नो दिल्ली दा माना मकोक मरु ओइबसिंगदा माना अथौंगमसिंगदा माना पाउपी दबगी दमक्ता ngasi je akhoi gi tangdu laitana leihanbang ngamdribasi mana pauppi dabaini habasi akhoi masida thajaba poi magi efisi je akhoi ne yamna pendrabani mai thana bakhoi prajana haudana toropani tumda zadana kang marak se ahing mingsen khang gai akhoi na sorokta karida yarektana masida isili naw ima isa puna mangmaira paibi maya masina apik pa isa isu adagi anaba mawa makubo kaya si cheba yumda nikthina tawdagai aikoina sorokta laga yarakpegi maram si karigi damakta no haibadi mahakna som tawsik mahana ubide mahana karigi damakta no aikoigi praja asibu kari oina khanbage natraga pukri da yopagumna akoi nga gumna pharaga masida kara sagani thakani na haibagi mongda sa nga gumna khanbi braba khoina aduna aikoigi lenga chungya yaningde aikoigi prajana lenga chungya yaningde